ꯑꯍꯥꯟꯕ ꯃꯛꯇꯗ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝ ꯊꯝꯕꯅꯦꯜꯗ ꯅꯠꯇ꯭ꯔꯒ ꯇꯥꯏꯇꯜꯗ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤꯀꯣ ꯗꯥꯏꯅꯥꯃꯣꯒꯤ ꯃꯦꯖꯤꯛ ꯔꯤꯕꯤꯜꯅꯦꯕ ꯇꯧꯗꯣꯏꯁꯦ ꯃꯃꯥꯡꯗ ꯑꯩꯅ ꯗꯥꯏꯅꯥꯃꯣꯒꯤ ꯔꯤꯕꯤꯜ ꯑꯃ ꯇꯧꯈꯤꯕ ꯃꯇꯝꯗ ꯌꯨꯇꯨꯕꯇꯁꯨ ꯑꯗꯨꯝ ꯚ꯭ꯌꯨꯁ ꯐꯪꯉꯤ ꯑꯗꯨꯒ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯑꯩꯒꯤ ꯂꯥꯛ 1,70,000 ꯐꯪꯉꯤ ꯄꯦꯖꯇ ꯚ꯭ꯌꯨꯁꯀꯣ ꯑꯗꯨꯗ ꯕꯦꯠ ꯀꯃꯦꯟ ꯃꯌꯥꯝ ꯌꯥꯎꯋꯤ ꯃꯌꯥꯝ ꯑꯗꯨꯒ ꯒꯨꯗ ꯀꯃꯦꯟꯁꯨ ꯃꯌꯥꯝ ꯌꯥꯎꯋꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯨ ꯌꯥꯎꯋꯤ ꯑꯗꯨꯒ ꯊꯤꯅ ꯉꯥꯡꯕꯤꯔꯛꯄꯁꯨ ꯌꯥꯎꯋꯤ ꯍꯥꯏꯗꯤ ꯇꯧꯕꯗꯤ ꯑꯩ ꯀꯩꯝ ꯈꯟꯗꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗ ꯑꯩ ꯀꯩꯝ ꯃꯥꯏꯟ ꯇꯧꯗꯦ ꯍꯥꯏꯗꯤ ꯃꯤꯁꯦ ꯌꯥꯝꯃꯒꯗꯤ ꯃꯈꯟ ꯁꯨꯏꯗꯣ ꯃꯤ ꯃꯌꯥꯝ ꯌꯥꯝꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯃꯤꯁꯨ ꯑꯗꯨꯝ ꯈꯔ ꯌꯥꯎ ꯇꯥꯕꯅꯦꯕ ꯑꯗꯣ ꯑꯩꯅ ꯈ꯭ꯋꯥꯏ ꯁꯥꯎꯅꯤꯡꯈꯤꯕ ꯀꯃꯦꯟ ꯑꯃ ꯍꯥꯏꯔꯒꯗꯤ ꯁꯥꯎꯅꯤꯡꯕ ꯅꯠꯇꯦ ꯅꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯒꯤ ꯀꯃꯦꯟꯗꯣ ꯄꯥꯔꯒ ꯅꯣꯛꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯁ ꯅꯪꯅ ꯑꯃꯅꯤꯈꯛ ꯈꯪꯉꯒ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄ ꯈꯣꯠꯄ ꯅꯪ ꯌꯥꯝ ꯍꯩꯔꯒꯗꯤ ꯗꯥꯏꯅꯥꯃꯣꯅ ꯏꯁꯤꯡꯗ ꯆꯠꯄꯒꯤ ꯀꯩꯅꯣꯗो ꯔꯤꯚꯤꯜ ꯇꯧꯕꯤꯔꯛꯑꯣꯌꯦ ꯑꯗꯣ ꯑꯩ ꯅꯣꯛꯅꯤꯡꯉꯦꯕ ꯑꯩꯅ ꯑꯗꯨ ꯔꯤꯚꯤꯜ ꯇꯧꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣꯗ ꯆꯍꯤ 4-5ꯒꯤ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯃꯦꯖꯤꯛꯅꯤ ꯑꯗꯨ ꯃꯇꯝꯗꯨꯗ ꯃꯦꯖꯤꯛ ꯀꯩꯅꯣ ꯈꯪꯗ꯭ꯔꯤꯉꯩꯒꯤꯅꯤ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯂꯣꯏ ꯈꯪꯅꯔꯕꯅꯦꯕ ꯑꯗꯨꯒꯤ ꯃꯦꯖꯤꯛꯇꯨꯗꯤ ꯍꯥꯏꯗꯤ ꯃꯌꯥꯝ ꯈꯪꯕꯤꯗꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯉꯁꯤ ꯑꯩꯅ ꯑꯗꯨꯒꯤ ꯄ꯭ꯔꯨꯞꯀ ꯂꯣꯏꯅꯅ ꯎꯠꯇꯣꯏꯅꯦꯕ ꯃꯥꯅ ꯇꯧꯔꯤꯗꯣ ꯁꯤꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯃꯌꯥꯝ ꯄ꯭ꯔꯨꯞ ꯌꯥꯎꯗꯅ ꯍꯥꯏꯔꯣꯏꯕ ꯄ꯭ꯔꯨꯞꯀ ꯂꯣꯏꯅꯅ ꯎꯠꯀꯅꯦꯕ ꯍꯥꯏꯗꯤ ꯀꯩꯅꯣꯗꯤ ꯃꯃꯥꯡꯗ ꯑꯩꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯩꯅ ꯇꯧꯈꯤꯗꯕꯁꯦ ꯑꯩ ꯄ꯭ꯔꯨꯞ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩ ꯔꯤꯚꯤꯜ ꯇꯧꯕ ꯇꯜꯂꯦꯕ ꯍꯥꯏꯗꯤ ꯄ꯭ꯔꯨꯞ ꯎꯠꯇ꯭ꯔꯒꯗꯤ ꯔꯤꯚꯤꯜ ꯇꯧꯕ ꯃꯇꯝꯗ ꯍꯦꯛꯇ ꯍꯥꯏꯖꯟꯕ ꯃꯥꯟꯅꯦꯕ ꯑꯗꯨꯅ ꯄ꯭ꯔꯨꯞ ꯌꯥꯎꯕꯈꯩꯅꯦꯕ ꯑꯩꯅ ꯎꯠꯂꯛꯀꯗꯣꯏꯁꯦ ꯑꯗꯣ ꯉꯁꯤꯁꯨ ꯑꯩꯅ ꯑꯗꯨ ꯄ꯭ꯔꯨꯞꯇꯣ ꯐꯖꯅ ꯊꯤꯔꯀꯥꯟꯗ ꯐꯪꯉꯀꯥꯟꯗꯅꯦꯕꯀꯣ ꯑꯩꯅ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯗꯤ ꯃꯥꯅ ꯇꯧꯔꯤꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯄ꯭ꯔꯨꯞꯇꯣ ꯌꯥꯎꯅ ꯉꯁꯤ ꯎꯠꯇꯣꯏꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯗꯥꯎꯠ ꯂꯩꯕ ꯂꯣꯏꯅ ꯀꯣꯛꯑꯅꯤ ꯀꯩꯅꯣꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯏꯕꯀꯣ ꯁꯃꯦꯔꯤꯟ ꯃꯊꯛꯇ ꯆꯠꯄꯅꯦ ꯍꯥꯏꯕ ꯌꯥꯎꯏ ꯗꯣꯜꯐꯤꯟ ꯃꯊꯛꯇ ꯆꯠꯄꯅꯦ ꯍꯥꯏꯕ ꯌꯥꯎꯏ ꯑꯗꯣ ꯀꯔꯤꯝꯇ ꯅꯠꯇꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝ ꯈꯪꯕꯤꯔꯅꯤ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯈꯪꯕꯤꯔꯅꯤ ꯃꯇꯝ ꯃꯥꯡꯍꯜꯂꯔꯣꯏꯁꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗꯣ ꯃꯇꯦꯛ ꯑꯃ ꯌꯦꯡꯃꯤꯟꯅꯁꯤ ꯀꯩꯒꯤꯅꯣꯗꯤꯀꯣ ꯀꯥꯎꯈꯤꯕ ꯌꯥꯎꯔꯝꯃꯅꯦꯕ ꯀꯨꯏꯃꯟꯗꯅ ꯚꯤꯗꯤꯑꯣꯗꯣ ꯃꯥꯅ ꯏꯁꯤꯡꯗ ꯆꯠꯄꯒꯤꯗꯣ ꯌꯦꯡꯕꯗꯤ ꯑꯌꯥꯝꯕ ꯂꯣꯏ ꯌꯦꯡꯅꯔꯝꯃꯅꯤ ꯈꯟꯖꯩ ꯑꯗꯣ ꯃꯇꯦꯛ ꯑꯃ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯁꯦ ꯗꯥꯏꯅꯥꯃꯣ ꯏꯁꯤꯡ ꯆꯠꯂꯦ ꯍꯥꯏꯕ ꯃꯌꯥꯝ ꯆꯦꯟꯁꯤꯟꯅꯔꯤ ꯈꯕꯔꯗꯕꯨ ꯄꯦꯄꯔꯗꯕꯨ ꯌꯥꯎꯋꯦꯕ ꯃꯥꯁꯦꯀꯣ ꯌꯥꯝ ꯄꯣꯁ ꯆꯥꯡ ꯂꯦꯞꯈꯥꯏꯕ ꯋꯥꯅꯤ ꯃꯤ ꯈꯨꯌꯥꯝꯁꯦ ꯃꯅꯤꯡꯗ ꯍꯤꯒꯁꯨ ꯍꯣꯜꯂꯛꯏꯌꯦ ꯃꯩꯇꯩ ꯃꯆꯥ ꯃꯥꯟꯕꯁꯨ ꯌꯥꯎꯋꯦ ꯏꯁꯤꯡꯗ ꯆꯠꯂꯦꯀꯣ ꯃꯌꯥꯝ ꯃꯥꯅ ꯆꯠꯂꯦ ꯃꯌꯥꯝꯁꯨ ꯌꯦꯡꯕꯤꯔꯦꯀꯣ ꯑꯗꯣ ꯃꯥꯅ ꯆꯠꯂꯤꯁꯦ ꯃꯌꯥꯝ ꯑꯝꯇ ꯀꯃꯦꯟ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣꯕ ꯍꯥꯟꯅ ꯐꯥꯔꯁꯇ ꯀꯃꯥꯏꯅ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯃꯤ ꯁꯨꯄꯔ ꯄꯋꯥꯔ ꯄꯥꯏꯕ ꯃꯤ ꯅꯠꯇꯦꯀꯣ ꯗꯥꯏꯅꯥꯃꯣ ꯁꯨꯄꯔ ꯄꯋꯥꯔ ꯄꯥꯏꯗꯦ ꯃꯌꯥꯝ ꯃꯦꯖꯤꯛꯁꯤꯌꯥꯟ ꯑꯝꯇ ꯁꯨꯄꯔ ꯄꯋꯥꯔ ꯄꯥꯏꯗꯦ ꯂꯣꯖꯤꯛ ꯉꯥꯛꯇꯅꯤꯀꯣ ꯃꯦꯖꯤꯛ ꯍꯥꯏꯁꯦ ꯂꯣꯖꯤꯛ ꯉꯥꯛꯇꯅꯤ ꯇ꯭ꯔꯤꯛ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯦꯕ ꯃꯥꯅ ꯇꯧꯔꯤꯗꯣ ꯐ꯭ꯂꯦꯛꯁꯤ ꯒ꯭ꯂꯥꯁ ꯇꯦꯕꯜ ꯃꯊꯛꯇ ꯆꯠꯄꯅꯦꯕ ꯐ꯭ꯂꯦꯛꯁꯤ ꯒ꯭ꯂꯥꯁꯅ ꯕ꯭ꯔꯤꯖ ꯁꯥꯗꯣꯛꯈ꯭ꯔꯕꯅꯦ ꯅꯨꯡꯗꯥꯡ ꯑꯃꯗ ꯗꯥꯏꯔꯦꯛ ꯃꯥ ꯃꯦꯖꯤꯛꯇ ꯄꯩꯁꯥ ꯇꯞꯇꯥꯏ ꯊꯥꯗꯔꯕ ꯃꯤꯅꯦꯕ ꯃꯥꯅ ꯅꯨꯡꯗꯥꯡ ꯑꯃꯗ ꯑꯍꯤꯡ ꯑꯃꯗ ꯒ꯭ꯂꯥꯁꯀꯤ ꯕ꯭ꯔꯤꯖ ꯑꯃ ꯁꯥꯈ꯭ꯔꯕꯅꯦꯕ ꯀꯣ ꯑꯗꯨꯒꯤ ꯒ꯭ꯂꯥꯁꯇꯨꯒꯤ ꯕ꯭ꯔꯤꯖ ꯃꯊꯛꯇ ꯆꯠꯄꯅꯦꯕ ꯀꯃꯥꯏꯅ ꯁꯨꯄꯔ ꯄꯋꯥꯔꯁꯨ ꯄꯥꯏꯗꯕ ꯃꯤꯗꯨꯅ ꯏꯁꯤꯡ ꯃꯊꯛꯇ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯃꯌꯥꯝꯇ ꯈꯟꯕꯤꯌꯨꯅꯦ ꯁꯤꯗꯤ ꯊꯥꯏꯅꯒꯤ ꯋꯥꯔꯤꯅꯦꯕ ꯊꯥꯏꯅ ꯃꯦꯖꯤꯛꯁꯦ ꯀꯩꯅꯣ ꯈꯪꯗ꯭ꯔꯤꯉꯩꯒꯤ ꯉꯛꯑꯒ ꯄꯪꯌꯦꯡ ꯌꯦꯡꯅꯕꯤꯗꯨꯅꯦꯕ ꯑꯗꯨꯒ ꯃꯥꯒꯤ ꯁꯤꯗꯩꯗ ꯍꯤ ꯑꯅꯤ ꯍꯣꯜꯂꯛꯏꯀꯣ ꯌꯦꯡꯕꯤꯌꯨꯀꯣ ꯁꯤꯗꯩꯗ ꯍꯤ ꯑꯅꯤ ꯍꯣꯜꯂꯛꯏꯁꯦ ꯃꯌꯥꯝ ꯁꯤ ꯍꯤꯁꯦ ꯃꯥꯒꯤ ꯃꯤꯅꯦꯕ ꯁꯤꯁꯨ ꯈꯪꯉꯦꯕ ꯁꯤꯗꯅ ꯄꯟꯗ꯭ꯔꯤꯁꯦ ꯀꯩꯅꯣꯕ ꯒ꯭ꯂꯥꯁ ꯃꯊꯛꯇ ꯆꯠꯄ ꯒ꯭ꯂꯥꯁꯁꯦ ꯐꯥꯎꯔꯒ ꯆꯠꯂꯒ ꯄꯟꯗ꯭ꯔꯤꯁꯦ ꯀꯩꯅꯣꯕ ꯌꯦꯡꯉꯣꯕ ꯄꯟꯗꯤ ꯄꯜꯂꯦꯕ ꯃꯣꯏꯗꯁꯨ ꯐꯤꯜ ꯇꯧꯋꯦꯕ ꯅꯧꯁꯦ ꯁꯨꯝ ꯍꯣꯜꯂꯝꯕꯗꯒꯤ ꯂꯦꯞꯄꯤꯖꯕ ꯃꯐꯝꯁꯤꯗ ꯃꯣꯏꯗꯁꯨ ꯐꯤꯜ ꯇꯧꯋꯦꯕ ꯑꯗꯨ ꯃꯥꯒꯤ ꯗꯥꯏꯅꯥꯃꯣꯒꯤ ꯃꯤꯅꯦꯕ ꯍꯥꯏꯗꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯎꯠꯅꯕ ꯍꯥꯏꯗꯤ ꯃꯥꯅ ꯆꯠꯂꯤꯁꯦ ꯑꯇꯣꯞꯄ ꯀꯩꯒꯨꯝꯕ ꯑꯃꯒꯤ ꯃꯊꯛꯇ ꯆꯠꯇꯦ ꯍꯥꯏꯕꯗꯨ ꯎꯠꯅꯕꯅꯦꯕ ꯑꯗꯨꯒ ꯑꯁꯤꯒꯤ ꯍꯤ ꯑꯁꯤꯗꯤ ꯌꯥꯝꯅ ꯌꯥꯡꯕ ꯄꯣꯠꯅꯤ ꯃꯊꯛꯇ ꯌꯥꯝꯅ ꯄꯥꯅ ꯇꯥꯎꯕ ꯄꯣꯠꯅꯦꯕ ꯑꯁꯤ ꯍꯤꯁꯤꯗꯤꯀꯣ ꯑꯗꯨ ꯃꯌꯥꯝ ꯁꯤ ꯄ꯭ꯔꯨꯞ ꯅꯠꯇ꯭ꯔꯤꯀꯣ ꯃꯌꯥꯝ ꯄ꯭ꯔꯨꯞ ꯗꯥꯏꯔꯦꯛ ꯑꯣꯔꯤꯖꯤꯅꯦꯜ ꯄ꯭ꯔꯨꯞ ꯄꯤꯔꯛꯇ ꯋꯥꯠꯂꯤ ꯄ꯭ꯔꯨꯞꯇꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯗꯣꯏꯅꯤ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯌꯣ ꯉꯥꯏꯈꯣ ꯑꯗꯨꯒ ꯑꯩꯅ ꯁꯤ ꯍꯌꯦꯡ ꯌꯦꯜꯂꯛꯀꯗꯕꯗꯨꯅꯤ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯖꯍꯧꯔꯤꯁꯦꯀꯣ ꯑꯗꯨ ꯁꯤꯒꯤ ꯃꯣꯏꯅ ꯇꯣꯡꯉꯤꯕ ꯍꯤꯁꯤꯗꯤ ꯏꯃꯥꯏꯗ ꯌꯥꯝ ꯄꯥꯅ ꯇꯥꯎꯕ ꯄꯣꯠꯅꯦꯕ ꯑꯗꯨꯕꯨ ꯄꯥꯅ ꯇꯥꯎꯔꯒꯁꯨ ꯐꯤꯜꯗꯤ ꯇꯧꯋꯦꯕ ꯃꯣꯏꯗ ꯃꯨꯟꯅ ꯌꯦꯡꯕꯤꯌꯣꯕꯀꯣ ꯃꯣꯏꯗ ꯐꯤꯜꯗꯤ ꯇꯧꯋꯦꯕ
अदुगा डायनामो की मीनिना मैम द रिएक्ट तो उत्तर वाने रिएक्शन अदी थियंग ग्लास तो थियंग रिएक्शन तो मोइना फाजन वाने सिमिलर को मैम अदुदी डायरेक्ट प्रूफ तो मैम येंगमिनरजिको मैम लोय फु येंबियो मैम अदुदी प्रूफ तो मैम पुने येंगमिनरजिको मैम फसने येंबियो को सेजा आई प्ले तो जरागे को माजे रेस्क्यू तो पुलिस टीम मम लाए को माजे इसिंग चले साइन तो पाव ताबदगी पुलिस ने माजे लौखट लाए को स्माइल खुले पासे याद रहा सिदा माजे पुलिस ने लौखट खरे को मैम माना थादोरप वीडियो ददी मैम सिबो खतने मान थादोरे को सिगी मखा वीडियो यंगिनाजेबो को सिगी मखा के वीडियो जिनेबो मैम मैम नुआई दे को सिगी मखा ऑडियंस ने नमो भाई तारे येंगिबो मैम दुना नमो वीडियो नेबो रिकॉर्डिंग नेबो को अदु सि मखा जे मैक खर सेम गोलानी मसा मागी वीडियो असेंबो दु नते आइदी माना थादोरप वीडियो दु नतेबो को सिना ऑडियंस ने नमो बा वीडियो अमा नेबो अदु यंगिनाजे को मैक खरंग सेम मुदि वालानी सेदा माजे रेस्क्यू तौरे को अभी मोटर मथक चिंखले को चिंखलकान मोटर बुट से थौरे को सुमायना थौरागा माने को ममांग तुंगी मैम डायनामोनी को सिदगी लेरेबो मोटर बुट से सुमाई लेर आगा नसागी माना चटखिबा नसाई लंबी दो अदोंदनेबा थौरैजिको दो कमाई तौगेयो मोटर बुसे फागरे नसागी माना सेमगिबा ब्रिज तो ग्लास के ब्रिज तो अदुदा मोटर बुसे पल्लेबा मैम प्रूफ मैम सिबो थाजरा रोइदरो मैम मागे माना नुंदांग सागिबा ग्लास ब्रिज ग्लास की फ्लेक्सी ग्लास की ब्रिज तो अदुदने वो मोटर बुट पल लीजिए सिनु को मैम वीडियो जा मैम शेयर तो वो कौबिगनु मैम हजकी कमेंट पिरप्पा आइगी व्यूअर्स तो माई माज भी योनोबा मैम शेयर तो बिगो प्लीज अदि मैम ngasi di matang solution jarage matang gi video dong channel si ai pare